ꯑꯁꯣꯝꯗ ꯅꯨꯄꯥꯗꯨꯁꯨ ꯌꯥꯔꯤꯈꯩ ꯊꯕꯛ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯩ ꯃꯦꯗꯤꯀꯦꯜ ꯑꯣꯐꯤꯁꯔꯗ ꯄꯤꯁꯤꯜꯂꯨꯒꯗꯕ ꯔꯦꯀꯣꯔꯗ ꯈꯔ ꯂꯩꯔꯤꯕꯗꯣ ꯇꯞꯅ ꯄꯥꯏꯈꯠꯂꯤ ꯃꯗꯨ ꯄꯤꯔꯨꯔꯒ ꯔꯥꯎꯟ ꯍꯥꯏꯐꯦꯠꯇꯪ ꯆꯠꯂꯝꯒꯦ ꯈꯟꯅ ꯁ꯭ꯇꯦꯇꯣꯁꯀꯣꯞꯇꯨꯁꯨ ꯉꯛꯁꯝꯗ ꯇꯞꯅ ꯌꯥꯟꯁꯤꯜꯂꯤ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯛꯄ ꯇꯥꯟꯖꯥꯗꯨꯗ ꯊꯣꯡꯗꯒꯤ ꯅꯣꯛ ꯅꯣꯛ ꯇꯧꯔꯛꯇꯨꯅ ꯅꯣꯛꯃꯤ ꯂꯦꯞꯂꯤꯕ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯗꯣꯛꯇꯔ ꯁꯥꯍꯦꯕꯄꯨ ꯑꯃꯨꯛꯇ ꯂꯩꯁꯤꯟꯖꯔꯛꯀꯦ ꯈꯣꯟꯖꯦꯜꯗꯨꯗ ꯃꯩꯔꯥꯕꯗꯣ ꯉꯛꯅ ꯌꯦꯡꯊꯣꯔꯛꯏ ꯃꯥꯅꯤ ꯆꯤꯡꯅꯈꯤꯕ ꯃꯤꯁꯛꯇꯨꯅꯤ ꯔꯦꯛꯁꯨ ꯅꯣꯛꯃꯤ ꯆꯪꯉꯛꯂꯒ ꯃꯩꯔꯥꯕꯒꯤ ꯃꯥꯡꯗ ꯂꯦꯞꯂꯔꯤ ꯍꯔꯥꯎꯕꯁꯨ ꯉꯛꯂꯕꯁꯨ ꯃꯩꯔꯥꯕꯅꯤ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯌꯥꯝ ꯊꯥꯖꯗꯅ ꯁꯤ ꯍꯥꯏꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯐꯦꯠꯇꯪ ꯀꯣꯟꯅꯩ ꯑꯃꯨꯛ ꯊꯨꯅ ꯍꯟꯗꯣꯛꯂꯒ ꯂꯦꯞꯄꯤ ꯃꯩꯔꯥꯕ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯦꯁꯤꯡ ꯑꯗꯨ ꯇꯦꯕꯜꯗ ꯇꯞꯅ ꯊꯝꯈ꯭ꯔꯒ ꯔꯦꯛꯁ ꯐꯝꯃꯨ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯏ ꯑꯅꯤꯗꯨꯁꯨ ꯃꯥꯌꯣꯛꯅꯅ ꯐꯝꯊꯕꯒ ꯃꯩꯔꯥꯕꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯆꯥꯅꯤ ꯁꯨꯝ ꯊꯣꯛꯑꯒ ꯀꯣꯐꯤ ꯊꯛꯎꯁꯤꯔꯥ ꯔꯦꯛꯁ ꯔꯨꯝꯒꯤ ꯑꯀꯣꯏꯕꯗꯨ ꯆꯥꯎꯔꯥꯛꯄ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯝꯂꯒ ꯃꯩꯔꯥꯕꯗ ꯑꯣꯟꯁꯤꯜꯂꯛꯏ ꯁꯥꯍꯦꯕ ꯍꯣꯏꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯁꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯍꯥꯏꯕ ꯈꯪꯖꯔꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯪꯗ꯭ꯔꯁꯨ ꯌꯥꯕꯩ ꯐꯤꯕꯝꯅꯤ ꯍꯣꯏ ꯀꯣꯐꯤꯗꯨꯁꯨ ꯊꯛꯁꯦ ꯑꯗꯣ ꯎꯅꯗꯕ ꯀꯨꯏꯔꯝꯃꯤꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯈꯔ ꯇꯧꯅꯁꯦ ꯁꯨꯝ ꯂꯩꯗꯅ ꯃꯩꯔꯥꯕ ꯅꯣꯛꯂꯒ ꯃꯈꯨꯠꯇꯨ ꯊꯕꯥꯛꯇ ꯇꯞꯅ ꯄꯨꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯍꯪꯕꯅꯦ ꯍꯪꯅꯤꯡꯕ ꯈꯨꯝꯃꯒꯦ ꯈꯨꯝꯗꯧꯕꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯥꯟꯕꯗ ꯁꯅꯥ ꯀꯝꯗꯧꯔꯤꯒꯦ ꯅꯣꯏꯅꯤꯒꯤ ꯀꯦꯀꯨ ꯂꯣꯠꯄꯤ ꯅꯨꯡꯁꯤꯅꯕꯗꯣ ꯐꯣꯡꯈ꯭ꯔꯕꯣ ꯀꯦꯀꯨꯗꯣ ꯐꯣꯡꯂꯒꯅ ꯁ꯭ꯇꯦꯖ ꯀꯌꯥꯗ ꯂꯩꯔꯤꯕ ꯅꯍꯥꯟ ꯔꯣꯕꯣꯠꯇ ꯍꯪꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯍꯪꯕ ꯌꯥꯗꯗꯅ ꯇꯣꯛꯂꯦꯗꯅ ꯂꯥꯞꯇꯛꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯑꯣꯏꯔꯕꯁꯨ ꯑꯔꯣꯟꯕ ꯑꯃꯗꯤ ꯈꯪꯂꯝꯂꯤ ꯃꯁꯤ ꯃꯩꯔꯥꯕꯅ ꯇꯥꯛꯂꯨꯕꯁꯨ ꯅꯠꯇꯦ ꯃꯁꯥꯒꯤ ꯍꯩꯁꯤꯡꯕ ꯋꯥꯈꯜꯅ ꯈꯪꯖꯔꯛꯇꯨꯅ ꯋꯥꯔꯤ ꯄꯨꯟꯈꯤꯕꯅꯤ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯨꯗꯤ ꯃꯩꯔꯥꯕ ꯊꯩꯔꯒ ꯄꯤꯔꯛꯂꯤ ꯑꯦꯛꯇꯤꯚ ꯁꯔꯚꯤꯁꯇ ꯂꯩꯈꯤꯕꯁꯤ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯅꯪꯒꯤ ꯗꯤꯇꯦꯛꯇꯤꯚ ꯃꯦꯟꯇꯦꯂꯤꯇꯤꯁꯦ ꯊꯥꯏꯅꯗꯒꯤ ꯑꯗꯨꯝ ꯋꯥꯡꯕꯅꯤ ꯔꯦꯛꯁꯇꯨ ꯅꯣꯛꯇꯨꯅ ꯇꯣꯛꯂꯤ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯣ ꯃꯩꯔꯥꯕꯅ ꯄꯤꯅꯤꯡꯗ꯭ꯔꯦ ꯈꯪꯕꯅ ꯃꯈꯥ ꯇꯥꯅ ꯍꯪꯗꯦ ꯑꯗꯨꯕꯨ ꯍꯪꯗ꯭ꯔꯕꯁꯨ ꯈꯪꯂꯤ ꯃꯗꯨꯗꯤ ꯃꯇꯝ ꯑꯃꯒꯤ ꯃꯔꯤꯗꯨ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯃꯇꯝꯗ ꯆꯠꯄ ꯉꯥꯛꯇꯅꯤ ꯔꯦꯛꯁꯇꯣ ꯋꯥꯀꯣꯏ ꯂꯦꯞꯂꯒ ꯍꯥꯏꯔꯛꯏ ꯃꯥꯏꯊꯣꯡꯗꯣ ꯈꯤꯇꯪ ꯍꯪꯆꯤꯠꯅ ꯅꯪ ꯎꯅꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯔꯣꯕꯣꯠꯇ ꯄꯥꯎ ꯌꯧꯈꯤꯕꯅꯤ ꯑꯩꯁꯨ ꯁ꯭ꯇꯦꯁꯟꯗ ꯉꯥꯏꯍꯥꯛ ꯌꯧꯁꯤꯜꯂꯛꯀꯦ ꯈꯟꯕꯅꯤ ꯈꯔ ꯊꯦꯡꯂꯞꯅ ꯊꯕꯛ ꯑꯃ ꯍꯣꯠꯅꯔꯤꯉꯩ ꯐꯔꯛ ꯇꯥꯈ꯭ꯔꯕ ꯃꯁꯤꯃꯗꯤ ꯅꯪ ꯑꯦꯛꯁꯦꯁ ꯇꯧꯔꯣ ꯃꯩꯔꯥꯕꯒꯤ ꯋꯥꯍꯩꯗꯣ ꯔꯦꯛꯁ ꯀꯔꯤꯁꯨ ꯈꯟꯗꯦ ꯍꯥꯏꯕ ꯑꯃ ꯁꯟꯗꯣꯛꯅ ꯇꯥꯛꯅꯕ ꯍꯣꯠꯅꯩ ꯅꯠꯇꯦ ꯑꯩꯅꯁꯨ ꯅꯪ ꯂꯥꯛꯇꯕꯅ ꯐꯩ ꯈꯜꯂꯤꯕꯅꯤ ꯒꯕꯔꯅꯔꯒꯤ ꯃꯆꯥꯅ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟ ꯑꯃꯗ ꯇꯔꯥꯏ ꯆꯪꯕ ꯍꯥꯏꯕꯁꯦ ꯑꯍꯧꯕ ꯃꯤꯅ ꯋꯥꯔꯤ ꯄꯨꯊꯣꯛꯇꯨꯅ ꯉꯥꯡꯅꯤꯡꯕ ꯉꯥꯡꯈꯤꯅꯤ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕ ꯑꯩ ꯐꯥꯎꯕ ꯁꯤꯚꯤꯜꯗ ꯂꯥꯛꯂꯤꯕꯅꯤ ꯋꯥ ꯑꯃ ꯇꯥꯟꯅꯅꯤꯡꯉꯤ ꯃꯩꯔꯥꯕ ꯅꯪ ꯊꯕꯛ ꯆꯤꯜꯂꯁꯨ ꯉꯥꯏꯒꯦ ꯑꯩ ꯔꯦꯛꯁꯀꯤ ꯃꯥꯏꯊꯣꯡ ꯌꯦꯡꯕꯗ ꯀꯌꯥꯝ ꯂꯥꯡꯇꯛꯅꯔꯤ ꯍꯥꯏꯕ ꯈꯪꯈ꯭ꯔꯕꯅꯤ ꯃꯩꯔꯥꯕ ꯉꯛꯇ ꯌꯥꯜꯂꯤꯕ ꯁ꯭ꯇꯦꯇꯣꯁꯀꯣꯞ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯇꯦꯕꯜꯗ ꯏꯔꯦꯟꯖꯅ ꯊꯝꯈ꯭ꯔꯦ ꯃꯥꯁꯨ ꯅꯦꯅꯥ ꯇꯥꯅ ꯐꯝꯂꯒ ꯔꯦꯛꯁꯇ ꯌꯦꯡꯉꯤ ꯍꯪꯅꯤꯡꯕ ꯍꯪꯕ ꯌꯥꯔꯤ ꯇꯥꯅꯤꯡꯕ ꯇꯥꯅꯁꯤ ꯍꯥꯏꯕꯒꯤ ꯃꯇꯧꯗ ꯋꯥ ꯉꯥꯡꯗꯕ ꯅꯨꯄꯥꯗꯨꯒꯤ ꯏꯪꯒꯤꯠ ꯐꯪꯂꯕꯗ ꯔꯦꯛꯁ ꯇꯞꯂꯞꯅ ꯍꯧꯔꯛꯂꯤ ꯆꯥꯎꯔꯥꯛꯄ ꯋꯥꯔꯤꯗꯤ ꯑꯩꯅ ꯔꯣꯕꯣꯠꯇ ꯂꯤꯈꯤꯕꯅꯤ ꯃꯔꯝꯗꯤ ꯃꯥ ꯊꯥꯖꯕ ꯌꯥꯕ ꯃꯤꯅꯤ ꯅꯪꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯒ ꯆꯞ ꯃꯥꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯇꯔꯥꯏ ꯄꯥꯎ ꯇꯝꯈꯤꯕꯅꯤ ꯆꯨꯝꯃꯤ ꯔꯦꯛꯁ ꯔꯣꯕꯣꯠ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯀꯦꯁꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯂꯩꯐꯝ ꯑꯃ ꯈꯪꯗ꯭ꯔꯕꯅꯤ ꯏꯃꯥꯁꯤꯗ ꯇꯝꯅꯅ ꯇꯧꯔꯛꯄ ꯑꯣꯏꯔꯗꯤ ꯃꯥꯕꯨ ꯉꯥꯛꯊꯣꯛꯄ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤ ꯑꯩꯈꯣꯏꯗꯤ ꯃꯣꯏꯅ ꯔꯨꯜ ꯇꯧꯔꯤꯕꯅꯤ ꯃꯈꯣꯏ ꯁꯣꯛꯂꯕꯗꯤ ꯁꯦꯟꯇꯔꯗꯒꯤ ꯑꯆꯧꯕ ꯏꯍꯧ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯃꯔꯝꯗꯤ ꯏꯃꯥꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯀꯥ ꯍꯦꯟꯅ ꯆꯥꯅ ꯊꯝꯂꯤꯕ ꯃꯦꯝꯕꯔꯅꯤ ꯃꯩꯔꯥꯕ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕꯒꯤ ꯃꯀꯣꯛꯇꯃꯛ ꯅꯣꯝꯃꯤ ꯃꯍꯥꯛꯅ ꯃꯃꯥꯒꯤ ꯑꯐꯕ ꯐꯠꯇꯕ ꯄꯨꯊꯣꯛꯂꯒ ꯅꯩꯅꯕ ꯄꯥꯝꯗꯦ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯇꯥꯔꯤ ꯁꯤꯗꯅꯤ ꯋꯥꯔꯤꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯕ ꯌꯥꯕ ꯑꯃ ꯂꯩꯔꯤꯁꯦ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤ ꯃꯈꯣꯏ ꯔꯨꯂꯤꯡ ꯄꯥꯔꯇꯤ ꯃꯁꯦꯟ ꯌꯦꯡꯊꯤꯅꯕ ꯅꯠꯇ꯭ꯔꯒ ꯇꯣꯉꯥꯟꯅ ꯄꯔꯁꯟ ꯑꯣꯏꯅ ꯏꯃꯥꯁꯤꯗ ꯌꯦꯛꯄ ꯃꯤꯅ ꯃꯥꯒꯤ ꯃꯤꯡꯆꯠ ꯊꯤꯅꯕ ꯍꯣꯠꯅꯔꯛꯄ ꯑꯣꯏꯒꯗꯧꯕ ꯑꯩꯁꯨ ꯂꯣꯠꯄ ꯌꯥꯕꯗꯤ ꯂꯣꯠꯂꯤ ꯑꯗꯨꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯠꯈꯤꯅꯤ ꯄ꯭ꯔꯦꯁ ꯃꯦꯗꯤꯌꯥꯒꯤ ꯀꯦꯃꯦꯔꯥꯒꯤ ꯇꯦꯟꯖꯩꯁꯤ ꯃꯐꯝ ꯃꯇꯝ ꯅꯥꯏꯗꯕꯅꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯋꯥꯍꯪ ꯑꯃꯈꯛ ꯍꯪꯅꯤꯡꯉꯤ ꯅꯪ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯗ꯭ꯔꯗꯤ ꯈꯨꯝꯃꯛꯇ꯭ꯔꯁꯨ ꯀꯥꯏꯗꯦ ꯍꯪꯂꯛꯀꯗꯧꯔꯤꯕ ꯋꯥꯍꯪ ꯑꯗꯨ ꯃꯩꯔꯥꯕ ꯍꯥꯟꯅꯅ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯪꯉꯨ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯇꯨ ꯅꯣꯝꯂꯛꯏ ꯈꯜꯂꯝꯃꯤꯕꯗꯨꯃꯛꯅꯤ ꯍꯪꯂꯛꯄꯁꯨ ꯔꯦꯛꯁꯅ ꯅꯪꯅ ꯈꯪꯕ ꯏꯃꯥꯁꯤꯒ ꯇꯣꯉꯥꯟꯕ ꯌꯥꯅꯗꯕ ꯃꯤ ꯂꯩꯕ꯭ꯔꯥ ꯂꯩꯔꯒꯗꯤ ꯀꯅꯥꯅ ꯇꯧ ꯐꯣꯡꯅ ꯇꯧꯒꯗꯕ ꯅꯠꯇꯦ ꯂꯣꯟꯅ ꯇꯨꯡ ꯏꯟꯅꯒꯦ ꯀꯦꯁꯁꯤ ꯃꯔꯗꯔꯅꯤ ꯃꯁꯤ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯌꯥꯔꯣꯏ ꯃꯩꯔꯥꯕ ꯋꯥꯍꯪꯁꯤ ꯌꯥꯝꯅ ꯂꯨꯈ꯭ꯔꯦ ꯃꯥ ꯑꯆꯨꯝꯕ ꯄꯥꯝꯃꯤ
ꯑꯆꯨꯝꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯪꯂꯤꯕ ꯄꯨꯝꯕ ꯀꯔꯝ ꯍꯥꯏꯔꯨꯅꯤ? ꯃꯇꯧ ꯀꯔꯝꯅ ꯃꯃꯥꯒ ꯂꯣꯟꯅ ꯌꯦꯛꯅꯩ ꯈꯪꯂꯕ ꯅꯟꯗꯔꯥꯖ ꯃꯦꯟꯖꯣꯔꯕꯨ ꯀꯦꯁ ꯑꯁꯤꯗ ꯄꯨꯁꯤꯜꯂꯨꯅꯤ? ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯃꯩꯔꯥꯕ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯆꯤꯡꯕꯥꯜ ꯈꯪꯅꯤꯡ ꯀꯥꯡꯅꯤꯡꯗ꯭ꯔꯦ ꯁꯣꯔꯗꯨ ꯇꯞꯅ ꯍꯣꯟꯊꯔꯒ ꯍꯥꯏꯔꯛꯏ꯫ ꯃꯔꯗꯔ ꯀꯦꯁ ꯌꯥꯎꯔꯛꯂꯕ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕ ꯅꯠꯇꯦ꯫ ꯅꯪꯅ ꯍꯥꯏꯕ ꯆꯨꯝꯃꯤ, ꯑꯗꯨꯕꯨ ꯈꯜꯂꯒ ꯌꯦꯡꯉꯨ ꯅꯪꯁꯨ꯫ ꯑꯣꯔꯗꯤꯅꯔꯤ ꯄꯥꯔꯁꯟ ꯑꯃꯅ ꯁ꯭ꯀꯨꯜ ꯑꯃꯗ ꯆꯪꯂꯒ ꯊꯕꯛꯇꯣ ꯄꯥꯡꯊꯣꯛꯄ ꯇꯔꯥꯏ ꯉꯝꯒꯗꯕ ꯅꯠꯇꯦ꯫ ꯃꯔꯗꯔ ꯑꯗꯨꯅ ꯏꯆꯝ ꯆꯝꯕ ꯑꯣꯏꯔꯕꯁꯨ ꯃꯥꯒꯤ ꯃꯔꯨꯝꯗ ꯄꯋꯥꯔ ꯂꯩꯕ ꯀꯅꯥ ꯑꯃ ꯂꯦꯞꯂꯤ ꯍꯥꯏꯕꯅꯤ꯫ ꯃꯁꯤꯗ ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯗꯤ ꯏꯃꯥꯒ ꯅꯨꯡꯉꯥꯏꯅꯗꯕ ꯀꯌꯥ ꯂꯩꯔꯝꯕ ꯌꯥꯏ, ꯑꯗꯨ ꯊꯕꯛꯁꯤ ꯄꯥꯡꯊꯣꯛꯄꯗꯤ ꯇꯔꯥꯏ ꯑꯃꯅ ꯍꯦꯛꯇ ꯄꯥꯡꯊꯣꯛꯄ ꯉꯝꯂꯣꯏ꯫ ꯄꯋꯥꯔ ꯂꯩꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯡꯊꯣꯛꯏ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯔꯨꯂꯤꯡ ꯄꯥꯔꯇꯤ ꯃꯅꯨꯡꯗ ꯍꯥꯟꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕꯅ ꯐꯕ꯭ꯔꯥ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯑꯩꯒꯤ ꯃꯣꯠꯅꯤ꯫ ꯅꯈꯣꯏ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯅ ꯂꯧꯅꯤꯡꯕ ꯑꯦꯛꯁꯟ ꯂꯧꯈꯠꯄꯗ ꯑꯩꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦ ꯔꯦꯛꯁ꯫ ꯗꯤꯄꯥꯔꯠꯃꯦꯟ ꯑꯃꯗ ꯃꯊꯧ ꯆꯥꯎꯅ ꯄꯨꯔꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯅꯤ꯫ ꯃꯕꯨꯛ ꯂꯨꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯈꯜ ꯍꯣꯇ꯭ꯔꯣꯡ ꯍꯣꯟꯅ ꯎꯕ ꯉꯝꯗ꯭ꯔꯕꯁꯨ ꯔꯦꯛꯁꯅ ꯃꯁꯤꯃꯗꯤ ꯈꯪꯂꯦ, ꯃꯗꯨꯗꯤ ꯃꯩꯔꯥꯕꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯂꯣꯠꯂꯤ ꯍꯥꯏꯕ꯫ ꯑꯗꯨꯕꯨ ꯃꯇꯥꯡ ꯆꯥꯗ꯭ꯔꯦ ꯃꯩꯔꯥꯕꯗ ꯐꯣꯔꯁ ꯇꯧꯔꯨꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯃꯥ ꯈꯪꯉꯤ꯫ ꯃꯥꯁ ꯑꯣꯄꯤꯅꯤꯌꯟꯗꯣ ꯑꯗꯨ ꯈꯛꯇꯅꯤ ꯇꯥꯒꯦ ꯂꯥꯛꯂꯤꯕ꯫ ꯃꯔꯝ ꯑꯁꯤꯅ ꯍꯥꯏꯔꯛꯏ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ꯫ ꯑꯦꯛꯁꯟꯗꯣ ꯂꯧꯈꯠꯄ ꯌꯥꯗꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯄꯥꯎꯁꯤ SP ꯃꯁꯥ ꯈꯪꯗ꯭ꯔꯤ꯫ ꯐꯣꯡꯗꯣꯛꯄ ꯌꯥꯗꯕꯒꯤ ꯃꯔꯝꯁꯦ ꯁꯤꯅꯤ ꯃꯩꯔꯥꯕ꯫ ꯀꯔꯤꯒꯨꯝꯕ ꯃꯤꯍꯥꯠꯄꯁꯤꯅ ꯏꯃꯥꯁꯤꯅ ꯍꯥꯠꯄꯒꯤ ꯃꯑꯣꯡꯗ ꯏꯔꯝꯂꯕ ꯑꯦꯛꯁꯟ ꯍꯧꯕ ꯌꯥꯔꯦ꯫ ꯑꯗꯨꯕꯨ ꯏꯃꯥꯁꯤꯗ ꯑꯇꯝꯅꯅ ꯁꯤꯡꯅꯔꯒ ꯊꯝꯂꯝꯕꯁꯤꯗꯅꯤ ꯑꯃꯁꯨ ꯇꯨꯃꯤꯟ ꯂꯩꯔꯒ ꯃꯅꯨꯡꯗ ꯊꯤꯔꯤꯁꯦ꯫ ꯑꯃꯔꯣꯝꯗ ꯅꯪꯅ ꯍꯥꯏꯕ ꯆꯨꯝꯃꯤ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤ ꯈꯨꯀꯟ ꯄꯥꯡꯒꯟꯕ ꯀꯅꯥꯒꯤ ꯃꯇꯧꯅꯤ? ꯃꯗꯨꯗ ꯊꯥꯔꯝꯂꯤꯕ ꯐꯥꯌꯔ ꯀ꯭ꯔꯦꯀꯔꯁꯇꯣ ꯏꯂꯤꯒꯦꯜ ꯑꯣꯏꯕ ꯀ꯭ꯔꯦꯀꯔꯁꯅꯤ꯫ ꯃꯤꯆꯝ ꯑꯃꯅ ꯇꯔꯥꯏ ꯐꯪꯕ ꯉꯝꯂꯣꯏ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯐꯪꯗꯕ ꯄꯣꯠꯁꯛꯅꯤ꯫ ꯅꯪꯉꯣꯟꯗ ꯀꯣꯛ ꯁꯥꯒꯗꯕ ꯑꯣꯏꯔꯗꯤ ꯋꯥꯐꯝꯗꯣ ꯏꯃꯥꯗ ꯈꯪꯍꯜꯂꯣ, ꯑꯗꯨꯒ ꯐꯖꯅ ꯏꯟꯚꯦꯁꯇꯤꯒꯦꯠ ꯇꯧꯔꯒ ꯅꯈꯣꯏ ꯃꯁꯦꯟ ꯇꯥꯅꯧ꯫ ꯅꯈꯨꯠꯇ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯃꯤ ꯍꯥꯠꯂꯤꯕ ꯅꯈꯣꯏꯅ ꯌꯦꯇꯨꯝ ꯄꯥꯏꯔꯒ ꯃꯤ ꯀꯜꯂꯤꯕ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯒ ꯅꯀꯣꯛ ꯅꯔꯨ ꯏꯐꯥ ꯐꯥꯅ ꯐꯝꯂꯒ ꯋꯥ ꯈꯟꯅꯕꯅ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ? ꯐꯥꯒꯤ ꯇꯥꯊꯣꯔꯛꯄꯗꯨꯗ ꯔꯦꯛꯁꯇꯣ ꯅꯣꯛꯊꯣꯔꯛꯂꯦ꯫ ꯃꯥꯅ ꯌꯦꯡꯅ ꯃꯩꯔꯥꯕ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯈ꯭ꯔꯦ꯫ ꯈꯨꯗꯥꯡ ꯒꯥꯔꯤꯗꯨꯗ ꯌꯦꯡꯅ ꯍꯥꯏꯔꯛꯏ, ꯐꯝꯃꯨ, ꯑꯩ VIP ꯋꯥꯔꯗꯇ ꯔꯥꯎꯟ ꯍꯥꯏꯐꯦꯠꯇꯪ ꯆꯠꯂꯝꯒꯦ꯫ ꯀꯣꯐꯤꯁꯨ ꯄꯨꯔꯛꯀꯦ, ꯀꯨꯏꯔꯣꯏ ꯉꯥꯏꯍꯥꯛꯇꯪꯅꯤ꯫ ꯋꯥꯍꯩꯗꯨ ꯌꯥꯅꯤꯡꯂꯗꯨꯅ ꯔꯦꯛꯁ ꯃꯀꯣꯛꯇꯨ ꯇꯞꯅ ꯅꯣꯝꯃꯤ꯫ ꯅꯨꯄꯥꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯏꯔꯥꯏ ꯊꯣꯛꯅ ꯀꯥꯗꯣ ꯔꯦꯛꯁꯇ ꯁꯤꯟꯅꯔꯝꯂꯒ ꯃꯩꯔꯥꯕ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯔꯦꯛꯁ ꯀꯥꯒꯤ ꯑꯀꯣꯏꯕꯗꯣ ꯇꯞꯅ ꯌꯦꯡꯕ ꯍꯧꯔꯛꯂꯦ꯫ ꯅꯥꯀꯟꯗ ꯄꯥꯜꯂꯤꯕ ꯊꯣꯡꯅꯥꯎꯗꯨꯗ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯄꯅ ꯍꯩꯗꯣꯛ ꯍꯩꯖꯤꯟ ꯁꯥꯟꯅꯔꯤ꯫ ꯄꯥꯜꯂꯤꯕ ꯀꯔꯇꯦꯟ ꯑꯗꯨꯁꯨ ꯃꯅꯨꯡꯂꯣꯝꯗ ꯈꯪꯕꯥꯏ ꯄꯥꯏꯁꯤꯜꯂꯛꯂꯤ꯫ ꯔꯦꯛꯁꯀꯤ ꯃꯤꯠꯌꯦꯡꯁꯨ ꯂꯝ ꯍꯦꯜꯂꯕ ꯀꯔꯇꯦꯟꯗꯨꯗ ꯍꯦꯛ ꯇꯥꯔꯨꯏ꯫ ꯃꯗꯨꯅ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈꯤꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯇꯞꯂꯤ ꯂꯥꯛꯏ꯫ ꯊꯣꯡꯅꯥꯎ ꯑꯗꯨ ꯃꯅꯥꯛ ꯇꯝꯅ ꯃꯐꯝꯗꯨꯗ ꯆꯞ ꯂꯦꯞꯂꯦ ꯍꯥꯏꯔꯒ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯁꯥꯟꯅꯔꯤꯕ ꯀꯔꯇꯦꯟꯗꯣ ꯃꯈꯨꯠꯅ ꯇꯥ ꯐꯥꯏ꯫ ꯑꯗꯨꯒ ꯐꯤꯗꯨ ꯅꯥꯟꯗꯨꯅ ꯌꯦꯡꯉꯤ꯫ ꯌꯦꯡꯂꯤꯕꯩ ꯃꯇꯤꯛ ꯔꯦꯛꯁꯀꯤ ꯆꯤꯡꯅꯕ ꯍꯦꯜꯂꯛꯂꯦ꯫ ꯋꯥꯈꯜ ꯑꯃ ꯈꯟꯅ ꯄꯣꯀꯦꯠꯇ ꯌꯥꯎꯔꯤꯕ ꯆꯦꯔꯪꯅ ꯌꯣꯝꯁꯤꯜꯂꯒ ꯃꯊꯨꯞ ꯅꯥꯏꯅ ꯍꯥꯞꯂꯤꯕ ꯐꯤ ꯄꯅꯦꯛꯇꯨ ꯄꯨꯊꯣꯔꯛꯂꯦ꯫ ꯅꯍꯥꯟ ꯑꯁꯤꯕ ꯃꯁꯥꯗꯒꯤ ꯐꯪꯕ ꯐꯤ ꯑꯗꯨꯅꯤ꯫ ꯃꯈꯨꯠ ꯑꯃꯅ ꯀꯔꯇꯦꯟ ꯑꯗꯨ ꯄꯥꯏ, ꯃꯈꯨꯠꯅ ꯑꯃꯅ ꯐꯤ ꯃꯇꯦꯛ ꯍꯥꯞꯄ ꯆꯦꯔꯪꯗꯨ ꯄꯥꯏ꯫ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯊꯝꯂꯒ ꯔꯦꯛꯁ ꯃꯨꯟꯅ ꯉꯥꯏꯍꯥꯛ ꯌꯦꯡꯉꯤ꯫ ꯃꯥꯒ ꯅꯛꯅꯕ ꯏꯚꯤꯗꯦꯟꯁ ꯑꯦꯅꯥꯂꯥꯏꯖ ꯇꯧꯗꯨꯅ ꯇꯥꯟꯅꯗꯨꯅ ꯚꯤꯛꯇꯤꯝ ꯃꯁꯥꯗꯒꯤ ꯐꯪꯕ ꯐꯤ ꯑꯗꯣ ꯀꯔꯤ ꯐꯤꯗꯣꯛꯅꯣ ꯍꯥꯏꯕ ꯊꯤꯖꯤꯜꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗ ꯐꯪꯗꯕꯇ ꯅꯠꯇꯅ ꯃꯐꯝ ꯑꯃꯗꯁꯨ ꯇꯔꯥꯏꯅ ꯐꯪꯗꯕ ꯐꯤꯗꯛ ꯑꯣꯏꯔꯝꯗꯨꯅ ꯍꯦꯟꯅ ꯃꯀꯣꯛ ꯉꯥꯎꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯃꯩꯔꯥꯕꯒꯤ ꯀꯥꯗ ꯈꯜꯂꯝꯂꯤꯕ ꯀꯔꯇꯦꯟꯁꯤꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯈꯦꯟꯅꯔꯤꯕ ꯍꯥꯏꯕꯕꯨ ꯃꯩꯔꯥꯕꯒꯤ ꯀꯔꯇꯦꯟꯗꯨꯅ ꯑꯣꯐ ꯋꯥꯏꯠ, ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯁꯥꯗꯒꯤ ꯐꯪꯂꯤꯕ ꯑꯗꯨꯅ ꯋꯥꯛꯇꯣꯛ ꯇꯧꯕ ꯄꯤꯡ ꯀꯂꯔ꯫ ꯑꯁꯨꯛ ꯌꯨꯅꯤꯛ ꯑꯣꯏꯕ ꯐꯦꯕ꯭ꯔꯤꯛꯁꯤꯗ ꯆꯞ ꯃꯥꯟꯅꯕ꯫ ꯋꯥꯍꯩꯗꯨ ꯍꯥꯏꯔꯒ ꯔꯦꯛꯁ ꯌꯥꯝꯅ ꯃꯊꯣꯡ ꯆꯥꯗꯕ ꯋꯥꯍꯪ ꯑꯃ ꯀꯣꯛꯇ ꯂꯥꯛꯏ꯫ ꯒ꯭ꯌꯥꯟ ꯏꯇꯥ ꯇꯥꯍꯧꯗꯅ ꯃꯆꯤꯟꯗ ꯊꯣꯛꯈꯤꯕ ꯋꯥꯍꯪ ꯃꯊꯟꯗ ꯍꯪꯖꯩ ꯁꯣꯟꯊꯥꯡꯅꯅ, ꯃꯩꯔꯥꯕ, ꯑꯥꯔ ꯌꯨ ꯑꯦ ꯃꯗꯔ? ꯋꯥꯈꯜꯅ ꯅꯨꯡꯉꯥꯏꯕꯁꯤ ꯃꯑꯣꯟꯅꯤ, ꯃꯈꯜꯅꯤ꯫ ꯅꯣꯡ ꯆꯨꯈꯤꯕꯒꯤ ꯇꯨꯡꯗꯨꯅ ꯂꯩꯕ ꯂꯩꯈꯣꯝ ꯊꯣꯛꯄ ꯏꯁꯤꯡ ꯑꯃꯗ ꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯦꯞꯂꯒ ꯁꯃꯨꯗ꯭ꯔ ꯏꯌꯥꯏꯗ ꯇꯤꯇꯥꯅꯤꯛꯃꯨꯛ ꯆꯥꯎꯕ ꯖꯍꯥꯖ ꯑꯃꯒꯤ ꯃꯇꯣꯟꯗ ꯂꯦꯞꯄꯒꯨꯝ ꯐꯥꯎꯍꯟꯕ ꯉꯝꯕ ꯋꯥꯈꯜꯅꯤ꯫ ꯏꯉꯥ ꯏꯉꯦꯟꯒꯤ ꯀꯨꯝꯅꯝꯊꯥ꯫ ꯅꯣꯡꯅ ꯖ꯭ꯔꯤ ꯇꯥꯕ ꯀꯥꯟ ꯃꯤꯠ ꯎꯏꯁꯤꯜꯂꯒ ꯂꯥꯛꯁꯤꯟꯕ ꯉꯝꯃꯤ ꯄꯣꯏꯅꯨꯒꯤ ꯅꯨꯡꯁꯤꯕ ꯑꯌꯨꯛꯇꯣ꯫ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜꯒꯤ ꯑꯇꯤꯌꯥꯗ ꯇꯥꯎꯔꯒ ꯃꯍꯩ ꯁꯤꯃꯥ ꯌꯦꯡꯕ ꯆꯠꯅꯩ꯫
ꯆꯥꯛꯌꯥꯝ ꯑꯃ ꯆꯥꯊꯣꯛꯂꯦ ꯍꯥꯏꯔꯒ ꯃꯍꯩ ꯃꯩ ꯍꯧꯅꯔꯒ ꯃꯤꯌꯥꯝ ꯃꯔꯛꯇꯨꯗ ꯃꯔꯤꯗꯨꯁꯨ ꯂꯥꯛꯂꯦ꯫ ꯁꯤꯃꯥ ꯌꯦꯡꯕ ꯆꯠꯂꯤꯕꯗꯣ ꯂꯥꯏꯖꯗꯤ ꯑꯃꯨꯛꯇꯣꯏꯕ ꯐꯦꯁꯟ ꯄꯔꯥꯗꯤ ꯆꯠꯀꯗꯕꯒꯤ ꯃꯉꯥꯏ ꯀꯤꯕꯗ ꯃꯆꯨꯝ ꯇꯥꯈ꯭ꯔꯦ꯫ ꯅꯣꯡꯖꯥꯕꯤꯃꯨꯛ ꯉꯥꯡꯂꯕ ꯁꯝꯂꯥꯡ ꯑꯗꯣ ꯈꯣꯏꯔꯤ ꯈꯣꯏꯔꯤ ꯊꯥꯗꯣꯛꯂꯦ꯫ ꯔꯦꯗ ꯃꯆꯨꯒꯤ ꯀ꯭ꯔꯣꯞ ꯇꯣꯞꯁ ꯑꯃꯒ ꯑꯅꯞꯄ ꯑꯃ ꯂꯤꯠꯂꯤ꯫ ꯅꯦꯛꯐꯨꯜꯅꯤ꯫ ꯕ꯭ꯂꯦꯛ ꯂꯦꯗꯔꯒꯤ ꯇꯥꯏꯠ ꯁ꯭ꯀꯔꯠ ꯅꯥꯀꯟꯗ ꯐꯩꯅ ꯈꯥꯏꯗꯠꯄꯤꯗꯨꯃ ꯁꯦꯠꯂꯤ꯫ ꯋꯥꯡꯇꯛ ꯇꯧꯕ ꯕꯨꯠꯁ ꯑꯃ ꯇꯣꯡꯂꯦ ꯍꯥꯏꯔꯒ ꯒꯣꯛꯁ ꯑꯃꯨꯕ ꯑꯃꯁꯨ ꯃꯍꯩꯗꯨꯒ ꯄꯥꯛꯄ ꯃꯥꯟꯅꯕ ꯑꯃ ꯎꯞꯄꯤ꯫ ꯃꯥꯅ ꯃꯥꯡ ꯊꯥꯔꯒ ꯍꯣꯜ ꯃꯅꯨꯡꯗ ꯄ꯭ꯔꯕꯞ ꯆꯪꯁꯤꯜꯂꯤ꯫ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯅꯨꯄꯤꯁꯤꯡꯒꯤ ꯕꯤꯠꯇ ꯏꯟꯅꯔꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯕꯣꯏ ꯅꯍꯥꯟꯈꯩꯒꯨꯝ ꯋꯥ ꯀꯌꯥ ꯉꯥꯡꯗꯦ꯫ ꯋꯥꯈꯜ ꯑꯃ ꯈꯟꯕꯒꯨꯝ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩ꯫ ꯏꯆꯝ ꯆꯝꯅ ꯂꯥꯛꯆꯕꯤ ꯇꯣꯟꯁꯨ ꯂꯥꯏꯖꯅ ꯐꯥꯗꯨꯅ ꯐꯅꯌꯥꯝ ꯀꯦꯕꯤꯔꯦ꯫ ꯃꯣꯅꯥꯅ ꯀꯞꯂꯤ ꯀꯞꯂꯤ ꯂꯩꯍꯧꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯁꯣꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯣꯜ ꯌꯧꯕꯒ ꯀꯥꯎꯈ꯭ꯔꯦ꯫ ꯇꯤꯀꯦꯠ ꯅꯝꯕꯔꯗꯨ ꯎꯠꯄꯗ ꯂꯩꯔꯝꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯊꯛꯇ ꯀꯥꯎ ꯍꯥꯏꯗꯨꯅ ꯇꯥꯛꯂꯛꯏ꯫ ꯃꯗꯨꯗꯁꯨ ꯑꯅꯤꯗꯨꯅ ꯍꯥꯟꯅ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯆꯦꯟꯈꯠꯂꯤ꯫ ꯄꯣꯞꯀꯣꯔꯟ, ꯍꯩ ꯃꯍꯤꯅꯆꯤꯡꯕ ꯈꯔ ꯂꯩꯔꯒ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯇꯞꯂꯤ ꯇꯞꯂꯤ ꯆꯪꯉꯛꯂꯦ꯫ ꯁꯤꯠ ꯅꯝꯕꯔꯁꯤꯡꯗꯣ ꯊꯪꯅ ꯊꯪꯅ ꯇꯥꯔꯝꯕꯅ ꯃꯔꯤꯗꯨ ꯄꯔꯦꯡ ꯐꯝꯂꯦ꯫ ꯃꯌꯥꯏꯗ ꯇꯣꯟꯒ ꯂꯥꯏꯖꯒ꯫ ꯇꯣꯟꯒꯤ ꯅꯥꯀꯟꯗ ꯔꯣꯕꯔꯠ, ꯂꯥꯏꯖꯒꯤ ꯅꯥꯀꯟꯗ ꯕꯣꯏ꯫ ꯃꯩꯔꯥꯕꯅ ꯆꯠꯀꯅꯨ ꯍꯥꯏꯕꯗꯣ ꯅꯤꯡꯁꯤꯡꯕꯗꯤ ꯂꯥꯏꯔꯗꯅ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤ ꯍꯥꯏꯕ ꯐꯥꯎ ꯀꯥꯎꯈ꯭ꯔꯦ ꯅꯨꯄꯤꯗꯣ꯫ ꯐꯤꯜꯝ ꯍꯧꯗ꯭ꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯇꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯠꯇꯅ ꯍꯥꯏꯔꯤ꯫ ꯍꯧꯕꯗꯩ ꯂꯣꯏꯐꯥꯎ ꯚꯤꯗꯤꯑꯣ ꯅꯝꯃꯨꯀꯣ꯫ ꯑꯩꯗꯤ ꯌꯦꯡꯕ ꯁꯪꯉꯣꯏ꯫ ꯅꯪꯗꯤ ꯏꯔꯥꯡ ꯇꯧꯕ ꯂꯥꯛꯄꯅꯤꯅ ꯚꯤꯗꯤꯑꯣ ꯅꯝꯅ ꯅꯝꯅ ꯏꯔꯥꯡ ꯇꯧ꯫ ꯗꯥ ꯔꯣꯕꯥꯠꯁꯦ ꯁꯣꯏꯕ ꯁꯥꯔꯒ ꯃꯈꯨꯠꯇ ꯈꯪꯕꯥꯏ ꯄꯥꯏꯁꯤꯜꯂꯣ꯫ ꯃꯝꯕꯅꯤ ꯀꯅꯥꯝꯇ ꯎꯔꯣꯏ꯫ ꯋꯥꯔꯤꯗꯣ ꯑꯇꯩꯅ ꯇꯥꯈꯤꯗ꯭ꯔꯥ ꯈꯟꯕꯗ ꯇꯣꯟꯗꯣ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ꯫ ꯈꯠꯃꯜꯂꯤ ꯅꯪ꯫ ꯌꯥꯝꯕꯨꯡꯗꯒ ꯌꯥꯝ ꯇꯧꯔꯝꯅꯤ ꯑꯗꯨꯃꯥꯏꯅ꯫ ꯑꯗꯨꯅꯅꯦ ꯄꯥꯝꯕꯤꯗ꯭ꯔꯤꯗꯣ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯊꯣꯡ ꯆꯥꯗꯕ ꯋꯥꯔꯤ ꯑꯃ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯂꯥꯏꯖꯗꯣ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯍꯥꯏꯔꯛꯏ꯫ ꯃꯣꯟꯅ ꯁꯦꯡꯒꯥꯎ ꯂꯥꯛꯄꯅꯤ꯫ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯃꯥꯅ ꯍꯦꯟꯅ ꯈꯠꯄꯅꯤ꯫ ꯇꯣꯟ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯂꯒ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯁꯦ? ꯂꯥꯏꯖꯗꯣ ꯈꯨꯝꯃꯛꯇ꯭ꯔꯦ꯫ ꯐꯤꯜꯝ ꯌꯦꯡꯕꯗꯣ ꯃꯨꯠꯊꯨꯒꯥꯏꯕ ꯌꯥꯗꯦ ꯃꯇꯥꯒꯨꯝ ꯆꯨꯝꯅ ꯐꯝꯈ꯭ꯔꯦ꯫ ꯃꯥꯅ ꯁꯦꯝ ꯁꯥꯔꯤꯉꯩ ꯅꯥꯀꯟꯗꯒꯤ ꯕꯣꯏꯅ ꯎꯞꯂꯤꯕ ꯑꯅꯣꯛꯇꯣ ꯇꯞꯅ ꯂꯧꯊꯣꯛꯄꯤꯔꯛꯏ꯫ ꯃꯩꯁꯤ ꯃꯨꯊꯠꯈ꯭ꯔꯒ ꯀꯩꯝꯇ ꯎꯔꯣꯏ꯫ ꯁꯤ ꯂꯧꯊꯣꯛ꯫ ꯂꯥꯏꯖꯗꯣ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯕꯣꯏꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯔꯣꯕꯔꯠ ꯃꯥꯒꯤ ꯐꯣꯟꯗꯣ ꯃꯈꯨꯠꯇ ꯍꯥꯏꯐꯦꯠ ꯊꯥꯡꯒꯠꯂꯒ ꯀꯟꯇꯛ ꯂꯥꯎꯔꯛꯏ꯫ ꯃꯌꯥꯝ ꯆꯦꯍꯦꯔꯥꯁꯤꯡꯗꯣ ꯀꯦꯃꯦꯔꯥ ꯃꯔꯣꯝꯗ ꯑꯃꯨꯛꯇꯪ꯫ ꯐꯠ ꯐꯠ ꯑꯣꯟꯁꯤꯟꯅꯔꯛꯄꯒ ꯆꯞ ꯆꯥꯅ ꯇꯥꯈ꯭ꯔꯦ ꯃꯔꯤꯃꯛ꯫ ꯑꯃꯨꯛꯇꯪ ꯀꯥꯞꯄꯗ ꯄꯣꯁ ꯇꯥꯈꯤꯕꯗꯨꯗ ꯔꯣꯕꯔꯠ ꯁ꯭ꯇꯦꯇꯁꯇ ꯄ꯭ꯔꯕꯞ ꯊꯥꯒꯠꯂꯤ꯫ ꯇꯤꯀꯦꯠ ꯐꯪꯗꯕ ꯃꯤꯁꯤꯡꯅ ꯌꯦꯡꯂꯒ ꯆꯥꯛꯅꯕ ꯄꯤꯛꯆꯔ꯫ ꯕꯦꯛꯒ꯭ꯔꯥꯎꯟ ꯃ꯭ꯌꯨꯖꯤꯛꯇꯤ ꯅꯁꯥ ꯅꯁꯥꯅ ꯍꯥꯞꯆꯔꯣ꯫ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯗꯥꯎꯟꯂꯣꯗ ꯇꯧ꯫ ꯁꯦꯠ ꯄꯤꯌꯥꯅꯣ ꯚꯔꯖꯟ ꯍꯥꯏꯗꯅ꯫ ꯊꯥꯒꯠꯈꯤꯕꯒ ꯚ꯭ꯌꯨꯗ ꯃꯩꯔꯥꯕ ꯍꯥꯟꯅ ꯆꯣꯡꯊꯣꯔꯛꯂꯦ꯫ ꯅꯨꯄꯥꯁꯤ ꯁ꯭ꯇꯦꯇꯁ ꯌꯦꯡꯕꯗ ꯊꯋꯥꯏ ꯀꯟꯅ ꯌꯥꯎꯈꯠꯂꯛꯏ꯫ ꯁ꯭ꯇꯦꯇꯁ ꯑꯃ ꯊꯝꯂꯨꯕ ꯌꯥꯗꯦ꯫ ꯃꯥꯅ ꯑꯍꯥꯟꯕ ꯚ꯭ꯌꯨꯋꯔ ꯍꯦꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯀꯗ꯭ꯔꯥ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯄꯤꯔꯛꯇ꯭ꯔꯦ꯫ ꯔꯣꯕꯔꯠꯁꯨ ꯀꯩꯁꯨ ꯈꯟꯗ ꯐꯣꯟꯗꯣ ꯍꯥꯞꯆꯤꯟꯈ꯭ꯔꯦ꯫ ꯇꯥꯟꯖꯥ ꯆꯥꯅ ꯐꯤꯜꯝꯁꯨ ꯍꯧꯈ꯭ꯔꯦ꯫ ꯃꯍꯩ ꯃꯩ ꯊꯋꯥꯏ ꯆꯪꯅ ꯌꯦꯡꯅꯕ ꯍꯧꯅꯩ꯫ ꯅꯣꯛꯁꯨ ꯅꯣꯛꯏ꯫ ꯔꯣꯃꯥꯟꯁ ꯌꯧꯔꯛꯄ ꯃꯇꯝꯗ ꯇꯣꯟ ꯔꯣꯕꯔꯠ ꯑꯅꯤꯗꯣ ꯏꯀꯥꯏꯅꯩ꯫ ꯃꯅꯤꯄꯨꯔꯗ ꯀꯥꯞꯄ ꯑꯣꯏꯕꯅ ꯑꯍꯦꯟꯕ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯕ ꯁꯤꯟꯗꯤ ꯀꯛꯂꯦ꯫ ꯂꯣꯏꯔꯝꯗꯥꯏ ꯃꯇꯦꯛꯇꯣ ꯂꯥꯏꯖꯗꯤ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯛꯏ꯫ ꯃꯥꯅ ꯀꯞꯄ ꯎꯔꯒ ꯕꯣꯏꯅ ꯔꯨꯃꯥꯟꯗꯣ ꯄꯥꯏꯔꯒ ꯔꯦꯗꯤꯗ ꯊꯝꯃꯤ꯫ ꯔꯨꯃꯥꯟ ꯑꯃꯅ ꯀꯣꯟꯅꯗ꯭ꯔꯗꯨꯅ ꯔꯣꯕꯔꯠ, ꯇꯣꯟ ꯑꯅꯤꯒꯤ ꯔꯨꯃꯥꯜꯁꯨ ꯂꯥꯏꯖꯒꯤ ꯑꯣꯏꯈ꯭ꯔꯦ꯫ ꯋꯥꯐꯝꯁꯤꯅ ꯇꯥꯛꯄꯗꯤ ꯂꯥꯏꯖꯗꯣ ꯌꯥꯝꯅ ꯀꯞꯂꯤ ꯍꯥꯏꯕꯅꯤ꯫ ꯋꯥꯔꯤꯗꯨ ꯅꯨꯡꯁꯤꯃꯟꯕꯅ꯫ ꯂꯣꯏꯔꯝꯗꯥꯏ ꯃꯇꯦꯛꯇꯨꯅ ꯍꯦꯜꯂꯤ ꯍꯣꯜꯗꯣ ꯏꯔꯥꯡ ꯂꯥꯡꯅ ꯀꯞꯅꯔꯛꯄ꯫ ꯀꯞꯅ ꯀꯞꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯐꯤꯜꯝꯗꯣ꯫ ꯐꯤꯜꯝ ꯂꯣꯏꯔꯐꯥꯎ ꯁꯨꯠ ꯑꯗꯨꯃꯛ ꯇꯧꯔꯤ꯫ ꯃꯌꯥꯝ ꯊꯣꯛꯅꯈꯤꯕꯗꯣ ꯉꯥꯏꯍꯥꯛ ꯉꯥꯏꯔꯒ ꯃꯔꯤꯗꯨ ꯇꯞꯅ ꯊꯣꯔꯛꯂꯦ꯫ ꯂꯥꯏꯖꯒ ꯇꯣꯟꯒ ꯃꯈꯨꯠ ꯑꯅꯤꯗꯣ ꯀꯣꯠꯁꯤꯟꯅꯔꯒ ꯇꯨꯡꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯏ꯫ ꯐꯤꯜꯝꯗꯨꯒꯤ ꯋꯥꯔꯤꯅꯤ꯫ ꯔꯥꯎ ꯐꯠꯇꯦ, ꯂꯤꯂꯤꯗꯨ ꯅꯨꯡꯁꯤ, ꯑꯦꯠꯂꯁꯇꯨ ꯉꯥꯎꯏ꯫ ꯃꯈꯜ ꯃꯈꯜꯅꯤ꯫ ꯔꯣꯕꯔꯠ ꯕꯣꯏ ꯑꯅꯤꯁꯨ ꯃꯃꯥꯡꯗ ꯆꯠꯄꯅꯤ ꯋꯥꯔꯤ ꯑꯃ ꯁꯥꯔꯒ꯫ ꯁ꯭ꯇꯦꯔꯀꯦꯁ ꯍꯦꯛ ꯀꯥꯔꯛꯄꯒ ꯂꯩꯔꯤꯕ ꯍꯣꯜꯋꯦꯗꯨ ꯍꯦꯛ ꯌꯧꯔꯛꯄꯒ ꯅꯨꯄꯥ ꯑꯅꯤꯗꯣ ꯈꯣꯡꯊꯥꯡ ꯆꯞ ꯂꯦꯞꯄꯤ꯫ ꯏꯊꯥ ꯊꯥꯖꯗꯅ, ꯅꯠꯇꯦ ꯁꯨꯛꯊꯥ ꯍꯦꯛ ꯊꯥꯖꯗꯅ, ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥꯗꯣ ꯎꯕꯗ ꯔꯣꯕꯔꯠ ꯉꯛꯅ ꯃꯩꯔꯥꯕ! ꯃꯤꯡꯗꯨ ꯇꯥꯕꯗ ꯇꯨꯡꯗ ꯂꯥꯛꯄ ꯂꯥꯏꯖꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯆꯞ ꯂꯦꯞꯄꯤ꯫ ꯅꯨꯄꯥꯗꯨ ꯀꯅꯥꯗꯁꯨ ꯌꯦꯡꯗꯦ ꯂꯥꯏꯖꯔꯣꯝꯗ ꯆꯨꯝꯗ꯭ꯔꯤꯡ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯑꯃꯨꯛ ꯌꯦꯡꯗꯕ ꯌꯥꯔꯣꯏ꯫ ꯃꯇꯧꯗ ꯔꯣꯕꯔꯠꯇꯨ ꯏꯉꯥꯎ ꯍꯦꯛ ꯉꯥꯎꯔꯤ꯫ ꯀꯔꯤꯅꯣ ꯕꯩꯁ꯭ꯅꯣꯞ, ꯅꯪꯅ ꯀꯔꯝ ꯀꯥꯟꯗꯒꯤ ꯏꯔꯥꯡ ꯐꯔꯥꯡ ꯌꯥꯎꯔꯝꯂꯤꯕꯣ? ꯅꯪꯒꯤ ꯆꯠꯀꯟꯗꯕꯗꯨꯗ ꯍꯧꯔꯝꯗꯕꯅꯤ꯫ ꯃꯩꯔꯥꯕ ꯔꯣꯕꯔꯠꯇ ꯐꯠ ꯑꯃꯨꯛ ꯌꯦꯡꯂꯒ
Second show ki ticket ko ucho hozima. Robert boy do oini yinglei karino haibagi matawgum. Boy su sagan ani do inkhali. Ma su khangdi matagum. Asomda laisdi kina kidaba sabada wa boy. Robert na dum leptuna leibaduna Mairaba na mai hari. Ai ngai Robert ticket ko ucho. Mayam puna mu yengdong ne. As Mairaba phagi ora sunangi do matang sadi. Taseng ni yenge harangana kona kablakpada yeng. Public na demand torokini khali plot am phaje aduda yengase. Yaroi hozimo yengdong ni. Kudak ticket kaklaga hozimo yengdoba. Nangi do boni ngai no. Upai lei thairakpa Robert ki waini. Adubu nupa do taseng na angang machagum hori. Chatkan basat kan da bati naradi haifam thokpani. Noi khakta chatlaga ai tongan tahan mani. Sumba maleradi ai su thabak loisilaga loina yana basin bayari ni. Maduda aina tuka tuki thigada banate. Aidi yaroi Robert. Hozimo ticket ko second show gi. Ai hoji sima yeng mupam. Noi si yaw do yaroi. Hura laga chat ki yaroi. Sukya yaroi Robert. Kan amti chat ki yaroi. Yam thuna ticket ko so. Mari mang Mairaba da tingak yeng laga leire. Nupado na sor hondana thidarakpaduda boidi sor thinglabani. Chap lepkiba tanjadada thingalakliba sor adu tapna honthai. Robert sungak chana na Mairaba da munna yeng laga hairi. Ngaw na. Moli kari ningai no Mairaba. Waya mama nganglubagi ting chungdaba mihuldana khara taptharakpa tanjani. Tha amasang na matat mata ngangzagadaba wahai singado miku kharasida loina tengthokwa makhai ngangthokle. Adubu omduna purakpa lanmaido muthatte Mairaba muthatte. Robert na haikiba wahaidugi pakhum oina mamitto tungda kirup leplibi laizada yenglaga hairi. Yamna so hodaba khonthokta. Sai herongi ningai. Sazimugi thana lakpada malangna laikai koirai. Nangi leinam konduna chairau singmu karakpada. Nuzau ibi kayagi sabji dabo ngalai. Loibi singi chingmaida nadom chikna leisa tambadi. Achik pachingsang napomse leihau nangini taklibra. The man who prefers leihau leirin instead of roses. Sazimugi leihau. Room the Rex leihori haiduna ta round Lucilamanga lakpani nupado. Adubu Rex leiramdre. Mathau chinbani chatlamani haiba babtai. Haibaga tobaga Mairaba na changsilakpaga. Table the pin na nanduna thamlamba chi machet ama thingnei. Asunna irami tentakna. Operation chatlugadaba mlairi. Nongmo phasana munarase. Mairaba chi du lokhatuna yenglamlaga. Drawer du hangdoklaga hapchinkre. Table da lairibe se glass lawraga yahuma mit thaklaga chair da fam tharakli. Ngayak pothagi khalingai mitna karigumba hongba mui. Madudi magi thoknaw da paliba curtain duna tasilaga lairibado mi amana pairambagum. Ka aduda Rex lehawani. Mairaba wa khalama khalai. Adubu hina khanjilode mahak. Magi pothakom thokpa pothagi khali. Matang sana phone du lawthoktuna yenglui. Facebook ta ngayak changlaga WhatsApp ta mung changlakpani. Matang asidani mahangna Robert ki status ukhiba. Laisana yam harauna kaisuna chungdana lairibadu umada thare phamlamba masado chapyungna phammi. Mayam sigi mathakta nakanda boy phamli. Mabuk lubagi haunaba mathanna wakhalam silaga khalli. Zaja nupasi mabuk yamna phalaktabagi hul ama lai mikupsida. Wakhalma na henjilaklabada phondo table da makol thokna thamlaga makhut amana pairibe singado amukta loina thaksankre. Glass to table na makol thokna thamlaga taxi soli tablakna. Chatpa yaro haina si amlam henba. Thauna pharakle mikupsida chatlaga lan tawruge haibagi wakhalsida chapyungna lepkhiduna phamlambadagi fuhawalai. Apron do yam thuna rokthoklaga yanduna lairiba jacket ado yam thuna lesankre. Mikupsida chatlamnabadi first show do nanglanggadabani. Ngai chawba machatto thoklamloi. Adubu laibak thibadi magi assistant do propap changaklaga haire. Sir, nahan ye cardiac suspicion ai haibagi case to patient party lagle. Sir gi manangta chatlo haibagi lakpani hai thasanjaraklage. Tanza onthokna chakhidraba haiduni unadabadi yaroi dori. Ana ai haibasidi masidagi hena luba leite. Patient lakpa khuding nokmi ba mai thongdo okpani. Adubu ngasin ngasidi khonjal kalap na haire. Thazlo yam thuna
Moina gyan tadraga migi tansa kyam thugai ge se takpige. Assistant du ingau hingau amuk tu utaba mataududa masu hanna hanna yenglamlaga thokre. Nupa du table na makut animak soraga makokto nontharaga lepi. Magi do pukning fathari bani. Asiguma mikop kaya yaukre mamangda wangang dabagi hongnaba mabukta losilaga thambani. Ngasidi yamna leitadre nupase. Si bugari duda mamito phala phala toini yengi. Tanjaduda peasant party do changakle. Changbagi ayaba lawduna mayuknaba chokri duda famlari. Adubu mi laklibado mairaba irinzana phamthadi. Hina dum sumdring leplaga nupiduna purakpa chedo tapai khalaga yengi. Haibaga tawbaga haurakle. Chedo table duda koklanglo thamlaga pisumdu sukle hairaga nupiduda munna yenglaga hairei. Thabak saklaga yan tasit am thakpro. Nupinu nahani mairabada munna yenglaga hoi haibago makoktu nomi. Mairaba makhatari khonjel du taptharaga adubu isau langningmagi tondudi ihong hongde. Masini khwaidagi asoiba. Thabak chaklaga yan tasit thaklaga ngayaki oina phakiba yai. Adubu thabak chakpagi maramse heart attack torokadore haibagi maram amasu oiba yaba leirini. Masida noina doctor amta tanadana nari haiduna lerek machingi pharmacy dagi hidak leiraga hekta sasinba. Pharmacy famlibasingsu haite haba nate. Makoigi maraktasu counter experience leiba kaya ama yauri. Adubu self medicate tawbana leinado serious oiramlabadi disease ama oirakpa yai. Madugi oithokpasi mayamni khangkhanggadabadongna tawi. Leplaga ngangtharakpa duda nupido kirup yengi. Ngangningai oide maramdi doctor tanadana hidak charanga kone fake laklaga doctor chatpasi doctor singidi asawbini. Dubu mai thongduna ngangthorakpa dudi pakpa watladuna nupido wakhalda khali. Rasi khulaisiga iso khulangside. Antacid haibasa minor case amada irai laina fahalawso karigumba antacid yam thakladi masini oirakpa yaba yam leikhre anaba. Pangal sontharakpada natana saru phawba teklakpa yabagi phibamdani leirise. Masi khangna khitang narakpaga pharmacy dagi hidak leiraga pangsada saba hana wakhal khalausi haibani aigise. Nupido hoi haibago mangak tu tapna nomi mairaba wa ngangmado leptak tawkhre. Chedu lawkhatlaga yengi cardiac cells ado magi hana leiba changdagi piktharamlabadudadi hongnadi. Cardiac arrest tawrapagi case wangna lei. Patient asigi case asi nicotine, caffeine amadi nisagi problem amata leite. Adubu illegal oiriba hidak singsi toina chabana oihalakpani. Mairaba hasu phau phamde lepna lemna pendu lauraga kaino cheduda ina hairei. Haksangi jaga ama hektada infection tholakpagi chance lei. Maduda TSR haidana painkiller pijaganu. Indian singna khwaidagi pamna sanaribasi dolo painkiller ni. Kok sikpagi so ya nabada fever macha ama tawbugi so painkiller. Masi hekta sasinba. India gi oina punba medicine market pumnamak na pirakpa record 2020 dagi horse power painkiller se 3.5 billion hena sold tawbagi record le. Masina takpadi miyam se painkiller toina sare haibagi khudamni. Painkiller na kidney so anbada natana heart attack torokpagi yabagi chance yang wangi. Mamangda painkiller yam chakibagi kidney infection thokpagi report sui. Matung manaw pijaganu. Ngana cheduna piduna family badomda insilaga makha tarakle. Test awat pakharase tawthose hana easy siamo hana lawse report puranga anaba masaya lo isong lang bayaba lang lamlaga tablamna mong hada hairakpaduda nupido mairabada muni yingle thoknawdagi phawjilakpa nungsa mangalduni homjilakpa sajibugi angawba malangni mangdalep rasi leba doctor nupa asini masa inan naladana yingmada tanan tanali lemjabana so lam yawi navy blue machugi jacket manunda liba navy blue t-shirt setliba waktok tawba grey color gi jeans jacket ki khudang matik amadi thekali machi hendokladuna doctor uribaso model gi wife ama changliba nupado ovada nupido heart khangna na ninglei toina laktun nupado da yenghaningai adubu nokmi chedo pairaga thorakle mana thongjan yodringai tungdalep hawa nupado hana taha mang tharaga mangondagi hetgalaga satkre matawduna nupido thokraba nupaduda tingak yenghori kayam luba thabak leirabano nungsitki mang thakribase khallaga